ꯇꯧꯁꯤꯟꯅꯕꯒꯤ ꯀꯂꯥ ꯑꯁꯤ ꯍꯩꯕ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯃꯤꯑꯣꯏꯕꯅ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯂꯤꯆꯠ ꯑꯁꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯣꯠꯁꯤꯟꯕ ꯍꯩꯕ ꯍꯦꯟꯒꯠꯂꯛꯏ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅ ꯈꯪꯅꯔꯕ ꯋꯥꯐꯝ ꯑꯃꯅꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯅꯨꯄꯥ ꯑꯃꯅ ꯅꯧꯖꯔꯤꯕꯤ ꯆꯍꯤ 22ꯗ ꯁꯨꯔꯤꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯃꯌꯨꯝꯗꯒꯤ ꯀꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯣꯇꯦꯜ ꯑꯃꯗ ꯃꯤꯍꯥꯠꯇꯤꯅ ꯍꯥꯠꯄꯤꯈꯤꯕꯒꯤ ꯋꯥꯔꯤ ꯑꯃꯅꯤ꯫ 2018ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇ CCTV ꯀꯦꯃꯦꯔꯥꯗ ꯆꯍꯤ 22 ꯁꯨꯔꯕꯤ ꯒ꯭ꯔꯦꯁ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯖꯦꯁꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯕꯥꯔ ꯑꯃꯗ ꯂꯩꯃꯤꯟꯅꯕꯒꯤ ꯔꯦꯀꯣꯔꯗ ꯐꯪꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯇꯤꯟꯗꯔ ꯍꯥꯏꯅ ꯈꯪꯅꯕ ꯅꯨꯄꯤ ꯅꯨꯄꯥ ꯅꯨꯡꯁꯤꯅꯕꯒꯤ ꯑꯦꯞ ꯑꯗꯨꯗꯒꯤ ꯈꯪꯅꯔꯛꯇꯨꯅ ꯅꯨꯡꯁꯤꯅꯔꯛꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯎꯅꯕ ꯅꯨꯃꯤꯠꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯄꯨꯡ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏ ꯑꯅꯤ ꯎꯅꯔꯕ ꯃꯇꯨꯡꯗ ꯕꯥꯔ ꯑꯁꯤꯗ ꯆꯪꯂꯛꯈꯤꯕꯅꯤ꯫ ꯕꯥꯔ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯂꯒ ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯝꯕꯤ ꯑꯃꯗ ꯆꯠꯄꯒꯤ ꯐꯨꯇꯦꯖꯁꯨ ꯐꯪꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯍꯣꯇꯦꯜ ꯑꯃ ꯇꯝꯅ ꯂꯥꯛꯈꯤ ꯑꯗꯨꯒ ꯖꯦꯁꯤꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯀꯥ ꯇꯝꯅ ꯆꯠꯅꯕ ꯂꯤꯐ ꯑꯃꯗ ꯆꯪꯂꯛꯈꯤ꯫ ꯂꯤꯐ ꯑꯁꯤꯗ ꯎꯔꯤꯕ ꯒ꯭ꯔꯦꯁꯀꯤ ꯁꯛꯇꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯑꯃꯗꯤ ꯀꯅꯥꯒ ꯄꯨꯟꯈꯤ ꯍꯥꯏꯕꯒꯤ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯐꯪꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯍꯦꯛ ꯊꯪꯅꯕ ꯅꯨꯃꯤꯠ ꯑꯁꯤ ꯒ꯭ꯔꯦꯁꯀꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯗꯤ ꯃꯔꯤ ꯃꯇꯥꯁꯤꯡꯅ ꯕꯥꯔꯗꯦꯒꯤ ꯋꯤꯁ ꯀꯌꯥꯁꯨ ꯄꯤꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯒ꯭ꯔꯦꯁꯇꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯃꯠꯇ ꯂꯥꯛꯈꯤꯕꯗꯤ ꯂꯩꯇꯦ꯫ ꯃꯁꯤꯒꯤ ꯊꯪꯅꯕ ꯅꯨꯃꯤꯠꯇꯁꯨ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯗꯒꯤ ꯄꯥꯎꯈꯨꯝ ꯒ꯭ꯔꯦꯁꯇꯒꯤ ꯂꯥꯛꯈꯤꯕ ꯂꯩꯇꯦ꯫ ꯑꯃꯗꯤ ꯒ꯭ꯔꯦꯁꯇ ꯄꯥꯎ ꯐꯥꯎꯅꯕ ꯍꯣꯠꯅꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯔꯦꯝꯕ ꯂꯣꯏꯅ ꯇꯥꯈꯤ꯫ ꯃꯁꯤꯗꯒꯤ ꯒ꯭ꯔꯦꯁꯀꯤ ꯐꯦꯃꯤꯂꯤꯅ ꯃꯤꯁꯤꯡ ꯔꯤꯄꯣꯔꯠ ꯑꯃ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯒ꯭ꯔꯦꯁꯀꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯑꯁꯤ ꯉꯝꯈꯤꯗꯦ꯫ ꯑꯃꯔꯣꯝꯗꯅ ꯍꯣꯇꯦꯜ ꯑꯁꯤꯒꯤ CCTV ꯀꯦꯃꯦꯔꯥꯗ ꯖꯦꯁꯤ ꯑꯁꯤ ꯂꯤꯐꯀꯤ ꯈꯨꯠꯊꯥꯡꯗ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯑꯁꯤ ꯎꯈꯤ꯫ ꯃꯍꯥꯛꯅ ꯀꯥ ꯁꯤꯠꯇꯣꯛ ꯆꯥꯝꯊꯣꯛ ꯇꯧꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯀ꯭ꯂꯤꯅꯤꯡ ꯁꯄ꯭ꯂꯥꯏꯁ ꯀꯌꯥꯁꯨ ꯀꯥ ꯑꯗꯨꯗ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈꯤ꯫ ꯃꯁꯤꯗ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯖꯦꯁꯤꯅ ꯑꯆꯧꯕ ꯁꯨꯠꯀꯦꯁ ꯑꯃꯁꯨ ꯂꯤꯐ ꯑꯁꯤꯗ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕ ꯑꯁꯤ ꯎꯈꯤ꯫ ꯃꯁꯤꯗ ꯍꯥꯞꯂꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯂꯛꯄ ꯃꯇꯝꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯉꯛꯄ ꯐꯥꯎꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯤꯉꯩ ꯃꯇꯝꯗ ꯖꯦꯁꯤꯅ ꯇꯤꯟꯗꯔꯗ ꯈꯪꯅꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒꯁꯨ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯊꯥꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯅ ꯃꯤꯍꯥꯠꯄ ꯑꯁꯤ ꯃꯇꯝ ꯆꯥꯅ ꯐꯥꯔꯝꯗ꯭ꯔꯕꯗꯤ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯔꯝꯒꯅꯤ ꯑꯃꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯌꯥꯁꯨ ꯁꯣꯏꯗꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯔꯝꯒꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯊꯥꯖꯅꯩ꯫ ꯄꯨꯂꯤꯁꯅ ꯖꯦꯁꯤꯕꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯕ ꯍꯧꯔꯝꯃꯤ ꯑꯃꯗꯤ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕꯁꯨ ꯍꯧꯔꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯀꯨꯞꯅ ꯊꯤꯖꯤꯟꯕꯗꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯀꯝꯗꯧꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯝꯃꯤ꯫ 2018ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯀꯤ ꯄꯨꯡ 5:38 ꯇꯥꯕ ꯃꯇꯝꯗ ꯒ꯭ꯔꯦꯁꯅ ꯃꯐꯤ ꯃꯔꯣꯟ ꯌꯣꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯪꯂꯦꯟꯗꯒꯤ ꯅ꯭ꯌꯨꯖꯤꯂꯦꯟꯗ ꯇꯝꯅ ꯖꯦꯁꯤꯕꯨ ꯎꯅꯕ ꯂꯥꯛꯈꯤ꯫ ꯒ꯭ꯔꯦꯁ ꯎꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯖꯦꯁꯤꯅ ꯕꯤꯌꯔ ꯕꯣꯇꯜ 4ꯁꯨ ꯊꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝ ꯑꯃꯗ ꯎꯅꯈꯤ꯫ ꯃꯁꯤꯃꯛꯅ ꯒ꯭ꯔꯦꯁꯅ ꯃꯥꯕꯨ ꯑꯁꯣꯛ ꯑꯄꯟ ꯑꯃꯠꯇ ꯊꯣꯛꯂꯔꯣꯏ ꯍꯥꯏꯅ ꯊꯥꯖꯕ ꯉꯝꯈꯤ꯫ ꯖꯦꯁꯤꯅꯁꯨ ꯒ꯭ꯔꯦꯁꯄꯨ ꯃꯤꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯑꯣꯡꯗ ꯂꯣꯏꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯂꯩꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯖꯦꯁꯤꯅ ꯉꯥꯏꯗꯨꯅ ꯂꯩ ꯍꯥꯏꯕ ꯑꯁꯤꯗꯤ ꯒ꯭ꯔꯦꯁꯅ ꯈꯪꯕꯗꯤ ꯅꯠꯇꯦ꯫ ꯖꯦꯁꯤꯒꯤ ꯃꯐꯝꯗ ꯆꯤꯡꯅꯕ ꯑꯃꯠꯇ ꯄꯣꯛꯇꯕꯗꯒꯤ ꯒ꯭ꯔꯦꯁꯅ ꯖꯦꯁꯤꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯥꯔꯁꯤꯡꯗ ꯆꯪꯗꯨꯅ ꯌꯨ ꯀꯌꯥ ꯊꯛꯃꯤꯟꯅꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯕ꯭ꯂꯨ ꯁ꯭ꯇꯣꯟ ꯔꯨꯝ ꯍꯥꯏꯅ ꯈꯪꯅꯕ ꯕꯥꯔ ꯑꯁꯤꯗ ꯀꯤꯁꯁꯨ ꯇꯧꯅꯈꯤ꯫ ꯒ꯭ꯔꯦꯁꯅ ꯅꯨꯄꯥ ꯑꯁꯤꯒ ꯌꯥꯝ ꯈꯣꯏꯗꯥꯅ ꯄꯨꯟꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯁꯨ ꯐꯪꯉꯤ꯫ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯁꯤꯒ ꯄꯨꯟꯕ ꯑꯁꯤꯗ ꯒ꯭ꯔꯦꯁ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯖꯦꯁꯤꯅ ꯕꯥꯠꯔꯨꯝꯗ ꯆꯪꯈ꯭ꯔꯤꯉꯩꯗ ꯒ꯭ꯔꯦꯁꯅ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯉꯁꯤ ꯑꯁꯤ ꯃꯥꯒꯤꯗꯤ ꯂꯥꯏꯕꯛ ꯐꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅ ꯃꯦꯁꯦꯖ ꯊꯥꯔꯛꯈꯤ꯫ ꯒ꯭ꯔꯦꯁꯅ ꯑꯍꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯒ꯭ꯔꯦꯁꯀꯤ ꯕꯥꯔꯗꯦꯒꯤ ꯋꯤꯁ ꯀꯌꯥ ꯄꯤꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯒ꯭ꯔꯦꯁꯀꯤ ꯃꯐꯝꯗꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯂꯥꯛꯈꯤꯗꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯕ ꯁ꯭ꯋꯥꯏꯗ ꯀꯔꯤꯒꯨꯝꯕ ꯄꯥꯝꯅꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ꯫ ꯖꯦꯁꯤꯅ ꯍꯣꯇꯦꯜ ꯑꯁꯤꯒꯤ ꯂꯤꯐ ꯑꯁꯤꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯦꯃꯦꯔꯥ ꯑꯁꯤꯗ ꯆꯤꯡꯅꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯪꯗ ꯃꯍꯥꯛꯅ ꯃꯅꯥꯛ ꯅꯛꯄ ꯃꯣꯜ ꯑꯃꯗ ꯇꯍꯥ ꯇꯥꯕ ꯃꯑꯣꯡꯗ ꯑꯆꯧꯕ ꯁꯨꯠꯀꯦꯁ ꯑꯃ ꯑꯃꯗꯤ ꯑꯇꯩ ꯄꯣꯠꯂꯝ ꯈꯔꯁꯨ ꯂꯩꯈꯤ꯫ ꯒ꯭ꯔꯦꯁꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯁꯨꯠꯀꯦꯁ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯟꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯈꯪꯗ꯭ꯔꯤꯉꯩꯗ ꯍꯨꯟꯗꯣꯛꯈ꯭ꯔꯒꯦ ꯍꯥꯏꯕꯁꯤ ꯖꯦꯁꯤꯅ ꯈꯟꯈꯤ꯫ ꯑꯃꯗꯤ ꯀꯥ ꯑꯁꯤꯕꯨꯅ ꯃꯥꯅ ꯂꯩꯔꯤꯕ ꯀ꯭ꯂꯤꯅꯤꯡ ꯄ꯭ꯔꯗꯛꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯡꯗꯣꯛꯅꯕꯁꯨ ꯍꯣꯠꯅꯈꯤ꯫ ꯊꯕꯛꯁꯤꯡ ꯑꯁꯤ ꯖꯦꯁꯤꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯊꯨꯕ ꯃꯇꯝꯗ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯣꯟꯂꯥꯏꯟ ꯑꯦꯞ ꯇꯤꯟꯗꯔꯗ ꯈꯪꯅꯕ ꯑꯅꯧꯕ ꯅꯨꯄꯤ ꯑꯃꯁꯨ ꯅꯨꯃꯤꯠ ꯑꯁꯤꯗ ꯎꯅꯅꯕ ꯃꯇꯝ ꯊꯥꯈꯤ꯫ ꯒ꯭ꯔꯦꯁꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ
suitcase amadi cleaning productsing adu ka aduda mafam chana thamlaba matungda Jessina anau nupi adu bar amada unaki mahakna nupi asi unaba matamda Grace harpada setkiba dress adu magselami bar asigi manungda makoi ani kari wari sanaki haiba si sapchana khang mangamde adubu nupi asida akiba pohan bayaba singnaningai oiba yaba wafam kaya Jessina hairamgani haina thajunai nupi asina yamna taha taha mawangda amadi pakhatna mafam asida kisatkiba si camera asigi footage asida uwa phangi nupi asina Jessiki mafamdagi thuna satkiba asina magi oinadi achuma warep oigadoribani kariguma mahakna Jessiki manakta kuina lairamlabadi mahaksu Grace ki dasa si sapsana soidna thengnaramgani nupi asi satkraba matungda Jessina rented car ama lorami masigi maramdi Grace ki asiba haksang hapsilaba suitcase adu mahak mathandana thang mangam loi car asida suitcase adu hapsenduna arapa mi lenadaba mafam amada puduna satkadoribani Jessina hotel adugi ka aduda jangchen kraga bag tawsalaba suitcase ama yam lumna inthoraki aduga bag asi car aduda hapsenki masigi matungda Grace ki haksang asi kanasu khanglaroidaba mafam amada puduna phumchenki ka asida leiriba evidence oiba yaba phirol amadi atai posai khodimak asi khaw amada hapsilaba matungda manganki masigi matung rented car adu mahakna car wash amada pusanduna phajana samthoki maruoina car adugi maning thangba saruk ngasai suitcase adu hapsankiba mafam adu mahakna phajana samthoki masiga loinana mahakna tawgada thabak adu phajana pangthokpa ngamki nakal amaromdana Grace ki imung manung amadi maru mapang singna Grace pu pau phawba ngamkidaba numin ani mung sujalagle mahaki social media singdasu kariguma makhal amadagi post uthagalakidre masidagi magi parents na Auckland police station da chatuna missing report ama pisanki Grace ki mapa David na masanopi bu asoy angam amata yahondana mayumna pubirago haina policing asida yam thamoi sokna haijaki David ki appeal asibu media singna su cover tawki Jessina su David na masanopi bu thatok piraknaba haijariba si soidana uramgani adubu mihatpagi mafamdadi minungsigi sanapam laiti haiba duni Auckland police na Grace ki khonguliba si ngamnaba tongan makhan kayagi pambaising sizinaki mamai thangdadi Grace na ikon unakiba main suspect adu kanano haiba si khang mangamki police na Grace asi Jessi ko wanupa amaga death of ki haiba si khang mangamki police na camera ki footage asi check toraba matungda December ki tang mangada hotel adu da laki police na mafam asi yawsalakpa matamda Jessina karisu khangdaba misak ama saduna mafam asida kisatkinaba honai adubu mahaku police na yam laina phaki masigi matung kari toromgadaga haibadu adomna soidna khangamlagani investigation kaya matang sathaba hauki Jessina masagi maran kupsan bayanaba oida padaba wahai kaya haijanki mahakna police na CCTV ki footage kaya yengkhre haiba si khangmanati Jessina date asi Grace na taksilakpadagi tawkhibani haina phongtoki masimak mahaki oina achawa soiba ama oigadoribani date asi mahakna taksilakpadagi tawkhibani haiba si police na khangi police na hangki Andy Bagarbar aduda sangsi haiba si kanan haikibano aduga kari marongki mafam aduda sanglibano Jessina aikoi ani Tinder app ta khangnabani ahanba oina sak khangnaba oina bar aduda sangkhibani mahakna makha tarakhi online na khangnaba haiba si thajaningai oide kanagombana atopagi photo sizinaduna atopa misak amabu namthak tawduna phabasu yawi maram aduna aina mabu masa mangla haibadu khangnaba miyam tinma mafam aduda unakhibani police na mahak adu nangna pama misak oiramdrabadi miyam tinma mafam adudagi nangna kamdauna laithoktuna chatpa ngamgadoribno haina hanglagi Jessina madugi damaktadi waningai oide mafam aduda security lai haina pakompiragi Jessina oida padaba kaya ngangno laiba aduda police na akan ba pressure kya piduna wahang kaya hanglaki Grace asi hojik siramasu yai natraga hinglammasu yai masigi matangda aikoina sapsana khangmangamde karigumba mahak asi siramlabadi nang hatpa oiramasu yai Jessi asi ka aski manungla thamlamlaga officer asi thokre Jessina officer asi da hanglagi aina tawdaba thabak adugidamakta aibu phajanduna thamlibra officer asina hojik phawigi oinadi nangba aikoina phaba leite makha taba investigation gidamakta nangba mafam adura thambani Jessi ngahaki oinadi sor hondoglami Auckland police na Jessi ki camera footage adu yengba matamda mahakna Grace pu hatli haiba si khangma ngamkhrabani makoina Jessina sangkhiba dukan sing adu da hangba matamda
Grace ki credit card sizinaduna jesina pose kya laiki haibasi khangma ngamkhre. Suitcase amadi atai cleaning products sing adusu Grace ki credit card sizinaduna laiki. Anauwa nupi unabagi paisa adu phauba Grace ki credit card agi piki. Police na hotel adugi ka adu da sangduna thiba matamda Grace ki phone gi location amadi atai evidence oiba yaba polam kya su phangki. December ki tang tareta ani suba investigation tawba matamda Jesse mihat asigi matangda haidok panatana upay amata leiramdi. Masa ngakthokpa ngamnaba Jesse na wafam kaya hairammi. Mahakna hairakliba wafam asichu yamna nokningba wafam ama oi. Jesse na hairaki aikoi ani 50 Shades of Grey hariba film asigi matangna wari sanaba hauki. Film asi sex menasigi matangda maming yamna chatkiba film amani. Film asida kudong tiningai oiba sex ki mawang mataw kaya su uli. Masigi dangerous oiba move asi tawba matamda nupi natraga nupa adu siba tarabadi masagi maranai oigadoribani. Jesse na hairagi aikoi ani film asigi mataw tamduna ahing adu lenki. Yamna nungaiba amadi anaw ba experience kaya su phangki. Masigi matungdagidi hay adom tumthakre. Aina makeup tholakpa matamdadi Grace asi siduna leiramani. Jesse na yam nungaitaba saduna Tawdok adu tholamba matamda mahak angakpa amadi akiba poki haina tamlami. Police officer sina hairaki postmortem tawraba matungda misi adugi matangda loina khangani. Nangna madugi damakta yamna nungaitaba tawranu. Jesse na suitcase laikibagi wari. Cleaning product sizinaduna ka atu sengdokibagi wari. Amadi ngasai mana unakiba nupi adu mahaki mamanabini. Mabu mateng pangnabagidamak mahakna kaubani haina police asida phongdokli. Jesse na wari puma loina lithokle. Suitcase laiba, car waiba, Grace ki haksang ki pumpam. Amadi Grace ki mapot masay sing hundokpam loina sin ana haidokle. Tawbadabu mahakna hariba si Grace asi mahakna hat panati. Mathanda siduna leiramani haiba wafam asini. Police officer asina makatan hanglaki. Grace ki haksangda asokapan amata yaukidabra. Jesse na aina khangmadadi mangon asokapan amata yaukide. Officer asina makatan hanglaki. Nangna Grace asi tasengna hatokibadi natiko. Jesse na hakide haina pakompiragi. Fana odina su Grace asi maga leminari ngai da shibani na. Police na Jesse bu mihat asiga mari laina na far haina khanganki. Aduga Grace bu phumliba mafam adusu Jesse da haidok hanki. Yamna nokningliba wafam amana mihat asigi trial asi chathaba matamda Jesse gi misangda lebliba lawyer asina 50 Shades of Grey hariba film asigi idea asi sizinaduna Jesse gi punishment asi hanthana ba honaki. Film asigi matungina nupi nupa aduna haktin naba matamda masana kudong tingai oi khangna athingba piduna haktin naba matamda siba naba thoklabadi madu accident haina khaningani. Hinghoriba duda mihatpagi maral asi siba yade. Masimak Jesse bu defend tawriba lawyer aduna sizinaki. Media ki report singda masigi trial asibu 50 Shades of Grey defense haina irakpa phau yauki. Adubu masigi wafam asi aran bani upai leitabadagi harakpani haina police singna yakide. December ki tang amadagi taret phawbagi manungda Jesse na Google da asiba mi amabu kamdauna kanaso khangandana losenduna thamgadagi haina thiba si thengnaki. Grace ki haksang asi suitcase ta hapchandringai mamang amadi matungi photo su Jesse ki phone dagi police na phangmangamki. December ki tang mapanda Grace ki haksang asi phanglaba matungda postmortem tawki. Report asigi matungina Grace asi makhori saramda akan maposak amana yesanduna hatki. Mahaki kusa amati thawak su dakpham kaya taramki. Report asidagi Grace asi Jesse na natai chadaba thawak kaya satharaba matungda namsinduna hatpani haibasi khangmangamki. 2020 gi February 18 da court na Jesse bu mihat asigi punishment oina yamrabada sahi 13 phawbagi matam jail laina byatang piki. Masigi trial asigi matungda nupi anina Jesse gi mayokta case amasu thangalaki. Makoina hairaki Tinder da khangnaraba matungda Jesse na makoida nam haduna thaba kya sathaki. Hariba case asida su Jesse asi mara leiramki. Case asigi punishment oina sahi 13 amaga hapsinduna yamraba sahi 19 phawbadi Jesse asi jela leiba taki. Mataw asumna ulai palai tawwa mihatpa si yam laina phaba ngamki. Ngasigi crime gi wari si taraba matungda crime tawgi haina khanbiriba miyoi singi maphamda wafam kharatang thamjari. Crime haibasi ngahaki nungaiba phangnabagini. Telaba mikup amabu phathaba ngamdabadagi adomgi sanglaba punsi adubu awa mafamna tanaba sinbiganu. Masi haibaga loinana ngasigi oinadi miyamgi mafamdagi Mingselmanipur na kaina nabiyathang nijari.